ट्रेडर्स पोट पुरीब रेलवे की थ्रू पोट पुरीब हम तेसलगा कॉन्फ्लिक्ट यावन होनरपसे कन्ना कंडेम तौर अखोना पुरीब पोटे मैं पुनः चामीना मैं पुनः हिंगनबने लनाई की करी कनामत यावनते Manipur da pot-chei puthok-pusin touriba traders singbu Indigenous Tribal Leaders Forum ITLF ke Publicity Secretary Ginza Vualzong na meeyamda lanna uhannaba hotnare haina Thangal Bazar Traders ke Santa Nahakpam na haikhre wafam asing asi Manipur Press Club ta paumi singa unaba amada mahakna phongdokhibani tha asigi kunmari da mapandagi train da Khongsang railway station yauna chana thaknabagi polam singi pusilakhiba adugi ona tainaba mawongda nongmai amadi maru kaya train da pusilakhre haina Ginza Vualzong na thadorakpa press note amada traders singbu meeyamda lanna uhannaba honarakpa amadi Kanglup anigi irang leiringai charak asida Kanglup singi marakta 𝐭𝐶 traders singbu irang asda changsinaba hotnariba laibak thibani Traders sing ngasi fawada nakal amata da sawat palaite Manipur gi miyam na chana thaknabagi polam sing puthok-pusin tawbada khudongchadaba sing adu yengduna khudongchaba mafam yengduna lakle railway gi khuthangda pot pusilakliba traders singbu amuba kali teisinduna thokliba irang asida yauhannaba hotnarakpa simak traders sing na condemn tawi amadi miyam da lanna sandoknaba hotnariba Ginza Vualzong gi mathakda FIR ama Imphal West Police Station da file tawri haike loinana Makata na asigumba aranpa pau sandorakpa thoklabadi mahaki mathakta traders singna akanba action lawkhatlagani haina phongdorakle Kanglup irang le manung sida tuan mamongda koi favor to kamona 𝐸𝐬𝐧 𝐸𝐬𝐷 𝐸𝐬𝐷 marksida traders in chinchal ko si yam la ko only trader as the always business story meeting the inter community context adum le la ne sonda gi pocha pe adam da moi mizoram da pot puriba mizoram power chaliba adi so ganda ko Imphal Valley da wali ba ko le ba am loina ma traders in na yenga na ma free flow se le na honor la adu yam la ko thi bai ta kari no kamai to no kari ta kham da bide ta apoi traders in sida apoi pot puriba रेलवे की थ्रू पोट पुरीब हम तेसलगा कॉन्फ्लिक्ट यावन होनरपसे कन्ना कंडेम तौर अखोना पुरीब पोटे मैं पुनः चामीना मैं पुनः हिंगनबने लनाई की करी कनामत यावनते